ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯇꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯁꯥ ꯈꯤꯡꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯡꯗꯨꯝ ꯂꯪꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯅꯥꯀꯟꯗ ꯂꯩꯈꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯍꯥꯛꯅ ꯆꯤꯡꯐꯥ ꯄꯨꯔꯒ ꯃꯍꯥꯛ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯇꯤꯡꯉꯝꯂꯕꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯣꯟ ꯑꯗꯣ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯣ ꯑꯃꯨꯛꯁꯨ ꯂꯦꯞꯂꯔꯤ ꯀꯨꯟꯖꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯑꯗꯨꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯁꯥꯗ ꯅꯥꯟꯊꯖꯔꯕ ꯃꯇꯨꯡꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯑꯗꯣ ꯆꯥꯡ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯀꯔꯝꯕ ꯄꯣꯠ ꯊꯥꯡꯒꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯐꯨꯛꯇꯨꯅ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯀꯨꯟꯖꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯐꯨꯛꯅꯅꯕ ꯍꯣꯠꯅꯔꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯐꯨꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯈꯤ ꯀꯨꯟꯖꯣ ꯍꯔꯥꯎꯈꯤꯕꯅ ꯇꯧꯐꯝ ꯈꯪꯗꯦ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯕꯅꯤ ꯃꯅꯥ ꯄꯨꯡꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯎ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯈꯔ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯍꯧꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯤꯒꯤ ꯄꯥꯝꯕꯣꯃꯨꯛ ꯆꯥꯎꯕ ꯑꯃ ꯍꯧꯔꯤꯕꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯨꯛꯈꯤ ꯑꯗꯨꯝꯅ ꯐꯨꯛꯄꯗꯨꯗ ꯏꯂꯥꯏ ꯂꯥꯏꯅ ꯀꯨꯟꯖꯣꯅ ꯃꯗꯣ ꯐꯨꯛꯇꯠꯈꯤ ꯃꯗꯨ ꯉꯝꯕꯗ ꯀꯨꯟꯖꯣ ꯍꯔꯥꯎꯈꯤꯕꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯤ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯈꯪꯒꯅꯤ ꯈꯣꯃꯩꯗ ꯑꯐꯥꯎ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯏꯗꯨꯅ ꯍꯌꯦꯡꯗꯤ ꯂꯪꯒꯦ ꯑꯗꯨꯒ ꯍꯥꯠꯇꯣꯛꯀꯦ ꯈꯜꯂꯗꯨꯅ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯨꯝꯊꯕꯒꯤ ꯃꯍꯨꯠ ꯂꯦꯝꯍꯧꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯆꯦꯃꯥꯏꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯕ ꯍꯧꯈꯤ ꯁꯣꯝꯗꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛ ꯑꯗꯣ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ ꯈꯣꯃꯩꯗ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ ꯃꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯀꯔꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯅꯁꯨ ꯂꯨꯅ ꯆꯥꯟꯅ ꯊꯝꯖꯔꯤꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯄꯥꯏꯔꯒ ꯂꯪꯉꯒ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕ ꯀꯨꯟꯖꯣ ꯅꯪꯁꯤ ꯑꯊꯣꯛꯅꯁꯨ ꯅꯕꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯦꯗꯀꯣ ꯅꯪ ꯑꯩ ꯑꯗꯨꯛ ꯃꯍꯩ ꯆꯥꯡꯌꯦꯡꯅꯕ ꯑꯣꯏꯅ ꯀꯥꯞꯅꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯁꯥ ꯁꯟ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯣꯛꯀꯦ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯂꯣꯏ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯪꯕ ꯉꯝꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯩꯁꯨ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯨꯟꯖꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯒꯤꯗꯃꯛ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯕꯅꯤ ꯁꯣꯝꯗꯅ ꯈꯣꯃꯩ ꯀꯨꯟꯖꯣꯗꯣ ꯂꯥꯛꯇꯦꯗ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣ ꯂꯥꯛꯄ ꯎꯕꯗ ꯏꯇꯥꯎ ꯀꯔꯤꯅꯣꯗ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯑꯩꯗꯅꯕꯨ ꯏꯇꯥꯎꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯑꯃꯒꯨꯝ ꯂꯥꯛꯆꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯇꯥꯎꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯑꯩꯅ ꯍꯦꯟꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯈꯪꯂꯤꯕ ꯉꯥꯏ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯩ ꯈꯪꯖꯩ ꯏꯇꯥꯎ ꯃꯤꯒꯤ ꯐꯅꯅꯕ ꯌꯥꯏꯐꯅꯕ ꯇꯧꯕ ꯊꯕꯛ ꯅꯠꯇꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯟꯕꯅꯤ ꯀꯝꯗꯧꯕ ꯏꯇꯥꯎ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯀꯥꯈꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯀꯨꯟꯖꯣꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯀꯨꯟꯖꯣ
ꯈꯣꯃꯩꯒꯤ ꯁꯒꯣꯜꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯖꯤꯛ ꯆꯥꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯑꯣ ꯏꯇꯥꯎꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯍꯦ ꯉꯍꯥꯟꯋꯥꯏꯗꯗꯤ ꯃꯌꯥꯡ ꯏꯀꯪ ꯀꯪꯂꯗꯅ ꯃꯁꯥꯁꯤꯁꯨ ꯏꯄꯤꯛ ꯄꯤꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯄꯦꯜꯂꯦꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯂꯝꯖꯦꯟ ꯖꯥꯡꯒꯗꯕ ꯃꯥꯜꯂꯦꯗ ꯏꯇꯥꯎ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯂꯝꯖꯦꯟꯒꯤ ꯋꯥꯗꯤ ꯑꯣꯈꯥꯛ ꯌꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯃꯄꯥꯡꯒꯜꯁꯨ ꯀꯟꯈ꯭ꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯇꯥꯎ ꯈꯨꯃꯩ ꯂꯝꯖꯦꯟ ꯖꯥꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯈꯟꯅꯕ ꯌꯥꯏ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯕꯁꯤꯕꯨ ꯀꯝꯗꯧꯅ ꯁꯒꯣꯜꯅ ꯃꯄꯥꯡꯒꯜ ꯀꯟꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯀꯅꯥꯒꯨꯝꯕꯅ ꯁꯤ ꯃꯊꯛꯁꯤꯗ ꯃꯤ 2-3 ꯇꯣꯡꯉꯒ ꯊꯧꯕꯗ ꯈꯔ ꯋꯥꯏꯗꯅ ꯑꯗꯨ ꯃꯥꯗꯤ ꯃꯤ 4 ꯐꯥꯎꯕ ꯇꯣꯡꯉꯒ ꯊꯧꯕ ꯉꯝꯃꯤ ꯃꯦꯛ ꯂꯥꯎꯕꯤꯕꯖꯥꯠ ꯅꯠꯇꯦ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯑꯣ ꯑꯗꯣ ꯏꯇꯥꯎ ꯈꯣꯃꯩꯒꯤ ꯁꯒꯣꯜꯁꯤ ꯑꯩꯒ ꯑꯃꯨꯛꯇꯪ ꯄꯥꯡꯒꯜ ꯆꯥꯡꯖꯤꯡꯅꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯏꯇꯥꯎ ꯀꯨꯟꯖꯣꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯁꯟ ꯑꯃ ꯑꯣꯏꯗꯅ ꯃꯆꯤꯗ ꯄꯥꯏꯔꯒ ꯅꯝꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯁꯥꯃꯨ ꯑꯃ ꯑꯣꯏꯗꯅ ꯄꯥꯡꯒꯜ ꯆꯥꯡꯖꯤꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯝꯖꯦꯟ ꯖꯥꯡꯕ ꯇꯥꯟꯅꯒꯦ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕꯝꯅꯤꯗꯣ ꯅꯠꯇ꯭ꯔꯒꯅ ꯏꯇꯥꯎ ꯁꯒꯣꯜꯁꯤꯗ ꯑꯩꯅ ꯃꯤ 4 ꯅꯝꯃꯒ ꯊꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤꯅ ꯏꯇꯥꯎꯒꯤ ꯅꯊꯛꯁꯤꯗ ꯑꯩꯈꯣꯏ 4 ꯇꯣꯡꯊꯔꯒ ꯏꯇꯥꯎ ꯆꯦꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯈꯣꯃꯩ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯒꯣꯜ ꯑꯁꯤ ꯑꯩꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯂꯪꯕ ꯉꯝꯒꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯈꯣꯃꯩ ꯃꯕꯨꯛꯅꯤꯡꯗ ꯃꯥꯒꯤꯁꯤ ꯑꯩꯒꯤ ꯁꯒꯣꯜꯁꯦ ꯍꯥꯠꯀꯦ ꯈꯜꯂꯤꯕꯗꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯣꯏꯔꯣꯏꯗꯕꯗ ꯄꯉꯥꯡ ꯉꯥꯡꯒꯅꯨꯗ ꯏꯇꯥꯎꯒꯤꯗꯤ ꯍꯤꯗꯨꯅꯕꯨ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯈ꯭ꯔꯕ ꯌꯥꯝꯗ꯭ꯔꯕꯗ KG 70-80 ꯇꯥꯒꯗꯧꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯕ ꯂꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯁꯒꯣꯜꯅ ꯀꯥꯎꯊꯣꯔꯛꯄꯗ ꯅꯟꯗꯅꯕꯨ ꯁꯤꯔꯅꯤ ꯏꯇꯥꯎ ꯁꯒꯣꯜ ꯑꯁꯤꯅ ꯂꯨꯝꯗꯅ ꯀꯌꯥꯝ ꯂꯨꯝꯒꯗꯒꯦ KG 30-40 ꯃꯉꯥꯏ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯇꯥꯎ ꯀꯨꯟꯖꯣ ꯌꯥꯝꯗ꯭ꯔꯕꯗ KG 100ꯃꯨꯛꯇꯤ ꯂꯨꯝꯃꯝꯒꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩ ꯃꯔꯩ ꯌꯦꯠꯈꯟꯅꯔꯛꯂꯤ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕꯅ ꯂꯨꯝꯅꯕ ꯃꯈꯩ ꯂꯨꯝꯁꯤꯅꯨ ꯑꯩꯅ ꯄꯥꯏꯔꯒ ꯂꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯈꯣꯃꯩꯅ ꯍꯥꯏꯔꯤꯕꯅ ꯂꯨꯝꯒꯦꯔ ꯌꯥꯡꯒꯦꯔ ꯂꯪꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯅꯔꯛꯄꯗꯒꯤ ꯀꯨꯟꯖꯣꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯁꯤꯗ ꯌꯦꯠꯅꯗꯅ ꯀꯥꯟꯅꯗꯦ ꯑꯩ ꯍꯦꯛꯇ ꯄꯥꯏꯔꯒ ꯂꯪꯖꯒꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯂꯪꯒꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅ ꯀꯗꯥꯏ ꯐꯥꯎꯅꯣ ꯊꯥꯡꯒꯠꯂꯒ ꯃꯁꯤ ꯂꯦꯡꯒꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯨꯟꯖꯣꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯇꯥꯎ ꯈꯣꯃꯩ ꯏꯇꯥꯎꯒꯤ ꯁꯒꯣꯜꯁꯤ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯂꯪꯒꯦꯁꯦ ꯐꯔꯦ ꯏꯇꯥꯎ ꯀꯨꯟꯖꯣꯅ ꯑꯗꯨꯛ ꯌꯧꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯁꯒꯣꯜꯁꯤ ꯀꯧꯁꯤꯟꯒꯦ ꯑꯗꯨꯗꯨꯒ ꯏꯇꯥꯎꯅ ꯊꯣꯛꯄ ꯄꯥꯏꯔꯒ ꯂꯪꯒꯗꯕꯅꯤ ꯉꯝꯂꯕꯗꯤ ꯐꯔꯦ ꯉꯝꯗ꯭ꯔꯕꯗꯤ ꯏꯇꯥꯎ ꯀꯔꯤ ꯇꯧꯅꯁꯤꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯃꯗꯨꯗꯤ ꯀꯨꯟꯖꯣꯅ ꯐꯔꯦ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯒꯣꯜꯁꯤ ꯄꯥꯏꯔꯒ ꯂꯪꯕ ꯃꯇꯝꯗ ꯁꯒꯣꯜ ꯑꯁꯤꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯇꯥꯕꯗ ꯃꯍꯥꯛꯁꯤ ꯁꯣꯏꯕꯗꯒꯤ ꯁꯤꯔꯕ ꯏꯇꯥꯎꯅ ꯃꯥꯡꯖꯔꯣ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯁꯒꯣꯜꯁꯤ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯂꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯇꯥꯎꯗ ꯑꯩꯅ 7 ꯁꯦꯟꯖꯥ ꯌꯥꯝꯅ ꯄꯤꯒꯅꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯜ ꯄꯤꯖꯕ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯌꯦꯡꯉ ꯂꯪꯕꯤꯌꯨꯀꯣ ꯑꯩꯅ ꯅꯨꯡꯁꯤꯅ ꯆꯥꯅ ꯊꯝꯖꯔꯤꯕ ꯁꯒꯣꯜꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯤ ꯀꯨꯟꯖꯣꯁꯨ ꯀꯨꯝꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯊꯧꯔꯤꯁꯤ ꯄꯥꯏꯔꯒ ꯆꯤꯡꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩ ꯍꯦꯛꯇ ꯆꯤꯡꯉꯨꯒꯦꯅꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯊꯧꯔꯤ ꯄꯥꯟꯗꯕꯅꯤ ꯑꯩꯒꯤ ꯁꯒꯣꯜꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯕꯅꯤ ꯑꯩ ꯀꯧꯒꯦ ꯌꯥꯅꯤ ꯃꯅꯤꯡꯗ ꯁꯖꯤꯛ ꯆꯥꯔꯤꯕꯁꯤ ꯃꯍꯥꯛꯅꯕꯨ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯀꯗꯥꯏꯗꯅꯣ ꯀꯣꯏꯆꯠ ꯆꯠꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇ꯭ꯔꯤꯕꯅꯤ ꯐꯅꯤ ꯑꯩ ꯀꯧꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯈꯨꯄꯥꯛ ꯄꯣꯛ 3 ꯈꯨꯈꯤꯕꯗ ꯁꯒꯣꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎꯒꯤ ꯁꯒꯣꯜ ꯑꯁꯤꯗꯤ ꯁꯤꯡꯉꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯏꯇꯥꯎ ꯀꯨꯟꯖꯣ ꯃꯇꯧ ꯀꯔꯝꯅꯅꯣꯅꯦ ꯑꯁꯤꯗꯤ ꯑꯩꯅ ꯈꯨꯕꯥꯛ ꯈꯨꯔꯁꯨ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯂꯩꯔꯦ ꯍꯥꯏꯖꯔꯤꯕ ꯑꯔꯥꯡꯕꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯕꯥꯛꯇꯣ ꯑꯃꯨꯛꯁꯨ ꯄꯣꯛ ꯈꯨꯈꯤ ꯁꯒꯣꯜꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ ꯑꯃꯨꯛꯇꯪ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯈꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯈꯨꯕꯥꯛꯇꯣ ꯄꯣꯛ 3 ꯈꯨꯈꯤ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯈꯨꯔꯤꯕꯗꯨꯗꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯀꯧꯅꯅꯕ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯈꯨꯕꯅꯤꯗꯅ ꯏꯇꯥꯎ ꯈꯣꯃꯩ
ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯌꯥꯔꯦ ꯁꯒꯣꯜꯁꯦ ꯀꯧꯁꯟꯕꯤꯔꯣ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯗꯨ ꯍꯥꯡꯅ ꯄꯪꯗꯕꯅꯤꯗ ꯑꯩꯒꯤ ꯁꯒꯣꯜꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯈꯨꯕꯥꯛ ꯈꯨꯈꯤꯕꯗ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯐꯤꯔꯩ ꯆꯨꯝꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯗ ꯍꯪꯉꯤ ꯏꯇꯥꯎ ꯌꯥꯔꯗ꯭ꯔꯥ ꯁꯒꯣꯜ ꯑꯁꯤ ꯅꯪ ꯂꯪꯕ ꯉꯝꯂꯗ꯭ꯔꯣ ꯉꯝꯃꯅꯤ ꯏꯇꯥꯎ ꯃꯍꯥꯛꯅ ꯂꯩꯅꯤꯡꯕ ꯃꯥꯏꯀꯩꯗ ꯂꯩꯖꯁꯅꯨꯗ ꯇꯥꯞ ꯄꯥꯏꯔꯒ ꯂꯪꯈ꯭ꯔꯒ ꯂꯣꯏꯔꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤꯀꯣ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯒꯤꯗꯃꯛꯇ ꯏꯇꯥꯎꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦꯗ ꯉꯥꯡꯗꯨꯅ ꯅꯥꯝꯃ ꯌꯦꯞꯈꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯣ ꯃꯈ꯭ꯋꯥꯡꯗ ꯈꯥꯎꯆꯦꯠ ꯂꯥꯛꯁꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯒꯣꯜ ꯑꯗꯣ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯆꯨꯞꯇ ꯑꯣꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯉꯔꯥꯡ ꯁꯣꯟꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯈꯣꯃꯩ ꯈꯪꯉꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯁꯣꯟꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯑꯁꯨꯃꯛ ꯅꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎꯒꯤꯗꯨꯕꯨ ꯁꯒꯣꯜ ꯑꯁꯤ ꯂꯨꯝꯊꯅꯕ ꯂꯩꯋꯥ ꯀꯥꯝꯂꯤꯕ ꯍꯥꯏꯗꯨꯔꯣ ꯀꯥꯟꯅꯔꯣꯏꯗ ꯏꯇꯥꯎ ꯀꯨꯟꯖꯣ ꯆꯦꯟꯈꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧꯅ ꯈꯪꯁꯤꯅꯣ ꯑꯩ ꯂꯩꯋꯥ ꯑꯃꯇ ꯁꯤꯖꯤꯟꯅꯗꯦꯀꯣ ꯑꯗꯨꯝꯅ ꯋꯥꯁꯛꯄꯗꯨꯗ ꯀꯨꯟꯖꯣꯁꯨ ꯊꯥꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯗ ꯑꯗꯣ ꯏꯇꯥꯎꯗꯤ ꯂꯩꯋꯥ ꯈꯔ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤꯗ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯪꯈꯤꯒꯦ ꯇꯧꯕꯗ ꯁꯒꯣꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯊꯥꯗ ꯀꯣꯜꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯁꯤ ꯁꯒꯣꯜꯁꯦ ꯑꯩꯉꯣꯟꯗꯒ ꯑꯁꯤ ꯐꯩꯅꯒ ꯌꯦꯡꯉꯛꯏꯅꯦ ꯐꯩ ꯅꯪꯕꯨ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯪꯈꯠꯂꯒ ꯊꯥꯗꯕ ꯃꯇꯝꯗ ꯏꯈꯦꯡ ꯑꯣꯗꯨꯅ ꯁꯤꯗ꯭ꯔꯕꯗꯤ ꯁꯤꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯩꯋꯥꯗ ꯁꯣꯜꯂꯒ ꯁꯒꯣꯜ ꯑꯗꯨꯕу ꯄꯥꯏꯗꯨꯅ ꯂꯪꯈꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯗꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗ꯭ꯔꯤ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯃꯩ ꯐꯔ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯐꯔ ꯅꯣꯝꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯤ ꯀꯨꯟꯖꯣ ꯍꯟꯅ ꯍꯣꯠꯅꯔꯤ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯅꯣꯛꯂꯗꯨꯅ ꯑꯄꯪꯕꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯔꯣꯟ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯗꯕ ꯁꯥꯔꯤ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯈꯛꯇꯃꯛ ꯃꯊꯧ ꯇꯧꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯀꯣꯔꯧꯍꯟꯕ ꯏꯄꯥꯅ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯃꯉꯥꯡ ꯒꯨꯔꯨꯅ ꯀꯣꯟꯕ ꯃꯇꯝꯗꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯄꯪꯕꯁꯤꯅ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯝꯅ ꯃꯊꯃꯣꯏꯗ ꯈꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯏꯇꯥꯎ ꯀꯨꯟꯖꯣ ꯂꯪꯉꯣꯅꯦ ꯅꯪꯕꯨ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕꯅꯤꯀꯣ ꯏꯇꯥꯎ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯍꯨꯃꯥꯡ ꯀꯥꯈꯠꯂꯛꯏ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯜ ꯄꯤꯅꯤꯡꯉꯥꯏꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛꯀꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯖꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯏꯇꯥꯎ ꯈꯣꯃꯩ ꯑꯩ ꯏꯇꯥꯎꯗ ꯐꯥꯒꯤ ꯑꯗꯨꯛ ꯇꯧꯕꯒꯤ ꯋꯥꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯂꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎꯗ ꯑꯗꯨꯛ ꯄꯥꯈꯠꯍꯟꯕꯒꯤ ꯋꯥꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯇꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯏꯇꯥꯎꯅ ꯁꯒꯣꯜ ꯑꯁꯤ ꯂꯪꯉꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯣꯟꯈꯤꯕ ꯂꯥꯏꯔꯣꯟ ꯑꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯜꯂꯕ ꯂꯥꯏꯔꯣꯟꯅꯤꯗꯣ ꯐꯔꯦ ꯏꯇꯥꯎꯅꯁꯨ ꯉꯝꯗ꯭ꯔꯕꯅꯤ나 ꯁꯒꯣꯜꯒꯤ ꯀꯥꯎꯖ ꯃꯃꯜ ꯍꯜꯂꯝꯂꯣ ꯑꯗꯨꯒ ꯏꯇꯥꯎꯁꯨ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤꯀꯣ ꯍꯥꯏ ꯑꯔꯥꯡꯕꯤ ꯆꯠꯂꯣ ꯅꯕꯨꯛ ꯂꯥꯝꯂꯝꯂꯒꯅꯤ ꯅꯕꯨꯛ ꯊꯟꯅ ꯆꯥꯖꯔꯨꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯕꯥꯅꯤ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯀꯨꯟꯖꯣꯗ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛꯇꯪ ꯃꯈꯣꯡ ꯑꯗꯨꯅ ꯍꯟꯗꯨꯅ ꯀꯥꯎꯔꯝꯕꯗ ꯀꯨꯟꯖꯣꯒꯤ ꯊꯕꯥꯛꯇ ꯄꯥꯟꯕꯗꯒꯤ ꯀꯨꯟꯖꯣ ꯁꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯊꯕꯥꯛ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯟꯕ ꯃꯈꯩ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯈꯣꯃꯩ ꯀꯔꯤꯅꯣꯅꯦ ꯑꯔꯥꯡꯕꯤ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯝꯈꯠꯂꯤ ꯑꯗꯨꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯊꯕꯥꯛꯇ ꯅꯥꯟꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯁꯣꯔ ꯐꯨꯜꯂꯝꯕꯗꯨ ꯇꯞꯅ ꯍꯟꯊꯔꯛꯂꯤ ꯊꯕꯥꯛ ꯅꯥꯔꯝꯕꯗꯨꯁꯨ ꯍꯟꯊꯈꯤꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯒꯤ ꯁꯒꯣꯜꯁꯤꯗꯤ ꯉꯥꯎꯔꯦꯗꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯃꯍꯥꯛꯅ ꯀꯥꯎꯔꯝꯕ ꯃꯁꯤ ꯉꯥꯎꯔꯦ ꯌꯥꯝꯅ ꯊꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯣꯀꯣ ꯏꯇꯥꯎ ꯀꯨꯟꯖꯣ ꯁꯒꯣꯜꯅ ꯉꯥꯎꯔꯤꯕ꯭ꯔꯥ ꯁꯒꯣꯜꯕꯨ ꯂꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ ꯏꯇꯥꯎꯅ ꯉꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯁꯒꯣꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯁꯒꯣꯜ ꯅꯠꯇꯦ ꯑꯩꯅ ꯅꯤꯡꯊꯤꯅ ꯃꯤꯔꯣꯟ ꯇꯝꯕꯤꯔꯕ ꯁꯒꯣꯜꯅꯤ ꯏꯇꯥꯎꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯏꯔꯒ ꯂꯪꯒꯅꯤ ꯀꯀꯥꯏꯗꯅ ꯈꯜꯂꯒ ꯀꯥꯎꯔꯝꯂꯤꯕꯗꯣ ꯏꯇꯥꯎꯅꯗꯤ ꯁꯥ ꯃꯔꯣꯟ ꯈꯪꯗꯕꯅꯤꯅ ꯈꯪꯂꯤꯔꯣꯏꯗꯣ ꯐꯔꯦ ꯏꯇꯥꯎꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯧꯒꯠꯄꯤꯔꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯒꯣꯜꯒꯤ ꯀꯥꯎꯖ ꯃꯃꯜ ꯍꯜꯂꯝꯂꯣ
ꯏꯇꯥꯎ ꯈꯣꯃꯩ ꯊꯕꯛꯅ ꯊꯕꯛ ꯅꯥꯕꯅꯦ ꯁꯨꯝꯗꯧꯔꯁꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯨꯒ ꯁꯒꯣꯜꯒꯤ ꯀꯥꯎꯖ ꯃꯃꯟꯗꯣ ꯍꯟꯖꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ ꯀꯨꯟꯖꯣ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯤ ꯉꯛꯅꯁꯤ ꯁꯒꯣꯜꯒꯤ ꯀꯥꯎꯖ ꯃꯃꯟ ꯍꯟꯒꯗꯕꯅꯤꯀꯣ ꯐꯒꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯃꯇꯧ ꯀꯔꯝꯅ ꯁꯒꯣꯜꯒꯤ ꯀꯥꯎꯖ ꯃꯃꯟ ꯍꯟꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯕꯗꯣ ꯈꯣꯃꯩꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯃꯊꯥ ꯁꯥꯔꯒ ꯆꯠꯈ꯭ꯔꯦꯗꯅꯁꯦ ꯐꯩ ꯅꯪꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯥꯛꯅꯕꯗ ꯍꯣꯠꯅꯒꯅꯤ ꯑꯁꯣꯝꯗ ꯈꯜꯂꯒ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯋꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯌꯨꯝꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯡ ꯑꯗꯨꯅ ꯆꯨꯔꯤ ꯃꯈꯥꯗ ꯉꯥꯊꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯊꯕꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯐꯝꯂꯤ ꯃꯊꯕꯥꯛ ꯑꯗꯨ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯝꯗꯦꯛꯇꯨꯅ ꯂꯩꯔꯤ ꯁꯒꯣꯜꯅ ꯀꯥꯎꯔꯛꯈꯤꯕꯒꯤ ꯏ ꯑꯁꯤꯕ ꯆꯪꯗꯨꯅ ꯂꯩꯔꯤ ꯀꯨꯟꯖꯣ ꯃꯗꯨ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯐꯨꯔꯤꯠꯇꯣ ꯑꯃꯨꯛ ꯂꯤꯁꯜꯂꯒ ꯃꯍꯥꯛꯅ ꯈꯜꯂꯤ ꯁꯒꯣꯜꯒꯤ ꯀꯥꯎꯖ ꯃꯃꯟ ꯍꯟꯕꯒ ꯀꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯉꯣꯟꯗꯕꯨ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯀꯥꯎꯔꯝꯕ ꯐꯩ ꯃꯥꯅ ꯀꯥꯎꯔꯝꯂꯤꯕꯗꯨ ꯑꯁꯨꯝꯅ ꯂꯦꯞꯄꯒ ꯑꯁꯨꯝꯅ ꯀꯥꯎꯕꯅꯤ ꯑꯣꯏꯅꯗꯤ ꯅꯠꯇ꯭ꯔꯦ ꯑꯣꯏꯅ ꯀꯥꯎꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯩꯅ ꯂꯩꯔꯤꯕꯗꯨ ꯌꯦꯠꯂꯣꯝꯕ ꯊꯪꯕ ꯐꯤꯔꯩꯗꯅꯤ ꯑꯣꯏꯅ ꯀꯥꯎꯔꯕꯗꯤ ꯄꯥꯜꯂꯣꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯥꯎꯔꯤꯕꯗꯨ ꯌꯦꯠ ꯊꯪꯕꯅꯅꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯅ ꯀꯥꯎꯕ ꯐꯩ ꯈꯪꯒꯅꯤ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨ ꯊꯨꯗꯦꯛꯀꯦ ꯈꯪꯒꯅꯤꯗꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯆꯠꯂꯨ ꯌꯥꯔꯣꯏꯗ꯭ꯔꯕ ꯁꯒꯣꯜ ꯅꯪ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯕꯅꯤ ꯐꯩ ꯈꯪꯒꯅꯤ ꯑꯩ ꯊꯧ ꯇꯧꯗꯕ ꯌꯥꯗꯦ ꯊꯕꯛ ꯑꯁꯤꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯅꯥꯍꯦꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯈꯣꯃꯩ ꯁꯒꯣꯜ ꯑꯗꯣ ꯇꯣꯡꯗꯨꯅ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯃꯍꯥꯛ ꯆꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯉꯁꯥꯏ ꯃꯃꯥꯟꯅꯕ ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯂꯩꯕꯥꯛꯅ ꯇꯣꯠꯇꯨꯅ ꯁꯥꯔꯤ ꯑꯃꯨꯛ ꯁꯥꯏ ꯁꯒꯣꯜ ꯃꯥꯟꯗꯤ ꯁꯤꯗꯣꯛꯏ ꯑꯃꯨꯛ ꯁꯥꯏ ꯁꯒꯣꯜ ꯃꯥꯟꯗꯤ ꯊꯨꯒꯥꯏ ꯑꯃꯨꯛ ꯁꯥꯏ ꯁꯒꯣꯜ ꯃꯥꯟꯗꯤ ꯍꯥꯏꯗꯨꯅ ꯂꯪꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯇꯧꯔꯛꯄꯗꯣ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯒꯣꯜꯒꯤ ꯐꯤꯕꯝ ꯑꯗꯣ ꯇꯥꯔꯔꯤ ꯁꯒꯣꯜꯒꯤ ꯐꯤꯕꯝ ꯑꯗꯣ ꯍꯦꯛ ꯇꯥꯕꯒ ꯀꯨꯟꯖꯣ ꯍꯔꯥꯎꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕꯗꯒꯤ ꯍꯧꯅ ꯅꯣꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯨꯟꯖꯣꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣꯁꯦ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯎꯔꯨꯝ ꯁꯣꯟꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯨꯟꯖꯣꯅ ꯁꯒꯣꯜ ꯑꯗꯣ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯤꯡꯊꯤꯖꯅ ꯏꯃꯨꯡꯂꯣꯝꯗ ꯇꯞꯅ ꯊꯥꯡꯖꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯁꯒꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪ ꯍꯣꯔꯦꯟꯗꯤ ꯅꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨ ꯇꯦꯛꯄ ꯇꯥꯕꯅꯤꯅꯦ ꯐꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯅꯅꯦ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯈꯪꯅꯤꯡꯉꯒ ꯈꯪꯖꯧ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯎ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯂꯝꯕꯥ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯥꯏꯕ ꯑꯃ ꯎꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯨꯟꯖꯣꯅ ꯈꯪꯕ ꯍꯩꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯣꯃꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯩ ꯇꯝꯂꯤꯕ ꯑꯃꯥꯏꯕ ꯁꯨꯔꯨꯟꯖꯣꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯣꯃꯩꯅ ꯇꯥꯟꯅꯕ ꯆꯠꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯣꯃꯩꯗ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯤꯕ ꯅꯃꯥꯟꯅꯕ ꯀꯨꯟꯖꯣ ꯑꯗꯨꯅ ꯇꯝꯂꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯟꯖꯣꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯑꯩꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤꯗꯣ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯇꯥꯎ ꯀꯨꯟꯖꯣ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯝꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯃꯈꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯝꯂꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯄꯦꯟꯗꯕ ꯑꯃꯗꯒꯤ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅꯃꯛ ꯇꯝꯊꯣꯛꯂꯕꯗꯤ ꯅꯪꯒꯨꯝꯕꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯅꯝꯊꯈꯤꯒꯅꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯁꯤꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯀꯝꯗꯧꯔꯒ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯅꯉꯣꯟꯗ ꯑꯌꯦꯛꯄ ꯂꯥꯏꯌꯦꯛꯀꯤ ꯃꯌꯦꯛ ꯑꯃ ꯄꯤꯒꯦ ꯃꯁꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯑꯣꯏꯖꯕ ꯆꯦꯕꯥꯡ ꯑꯃꯗ ꯏꯊꯣꯛꯇꯨꯅ
ꯅꯍꯥꯛꯅꯁꯨ ꯄꯨꯈꯤꯒꯗꯕꯅꯤ ꯃꯁꯤ ꯄꯨꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯣ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯆꯦ ꯃꯀꯣꯜ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯃꯅꯥꯛꯇ ꯕꯨꯗꯣꯜ ꯑꯃꯁꯨ ꯊꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯆꯦꯅꯥ ꯑꯃꯗ ꯃꯗꯣ ꯁꯤꯟꯗꯣꯛꯇꯨꯅ ꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯦꯞ ꯑꯗꯣ ꯌꯦꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯦꯞ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯌꯦꯛꯄ ꯂꯝꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯦꯛꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 13 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ ꯈꯣꯃꯩ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯌꯥꯝꯅ ꯀꯟꯅ ꯃꯦꯞ ꯑꯗꯣ ꯌꯦꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯌꯦꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗ 7 ꯁꯦꯟꯖꯥ ꯈꯔ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯦꯞ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯌꯦꯛꯄ ꯂꯝꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯆꯤꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯅꯥꯄꯣꯝꯗ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯑꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯛ ꯑꯃ ꯊꯦꯡꯅꯒꯅꯤ ꯂꯣꯛ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯇꯥꯅ ꯅꯍꯥꯛ ꯆꯠꯂꯨ ꯂꯣꯛ ꯑꯗꯨꯒꯤ ꯂꯣꯛꯅꯨꯡꯗ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯃꯤꯑꯣꯏ ꯑꯍꯜ ꯑꯃ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯕ ꯂꯥꯛꯀꯅꯤ ꯑꯍꯜ ꯑꯗꯨꯗ ꯈꯨꯔꯨꯝꯖꯗꯨꯅ ꯅꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯒꯨꯔꯨ ꯕꯣꯔꯤꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯃꯥꯏꯕ ꯁꯣꯏꯗꯅ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅꯕꯨ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯇꯥꯛꯄꯤꯔꯕꯗꯤ ꯀꯅꯥꯃꯠꯇꯅ ꯅꯪꯕꯨ ꯅꯝꯊꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯃꯩꯗ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯤ ꯈꯣꯃꯩ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯀꯣꯛꯇ ꯈꯟꯗꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯝꯗꯧꯔꯤ ꯁꯣꯝꯗꯅ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯥꯜꯂꯗꯨꯅ ꯂꯩꯋꯥ ꯀꯌా ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯥꯕ ꯂꯩꯕꯥꯛ ꯑꯁꯥꯕ ꯁꯒꯣꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕ ꯑꯣꯏꯅ ꯅꯤꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯅꯤꯛꯂꯛꯄꯗꯨꯗ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯃꯁꯤ ꯃꯊꯧ ꯇꯧꯔꯤꯅꯤ ꯇꯥꯟ ꯆꯥꯔꯦ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯁꯤ ꯊꯨꯗꯦꯛꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯣ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯄꯦꯔꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯩꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ